Online Manipur ki nungthil pau yengbiriwa pumnamak puthoi laisramna khurumjari ahanbada maruiba pau mayak chamba PR lengak ohendana bo hotnau Manipur da president rule thamlabani amadi thamlakhiba matamda miyangi mafamda pakhatpa amadi thuklauba poknakhi president rule lairabadi miyangi wakatfam lairaroi lanmina miyangi mathakta awot anai mifami punna chingba aki akhang kaya chatharagani loinena chin kuki jona Manipur da landaduna makhoigi tonganba laibak jalengam Sembagi wathok lairiba sigi waroishin athuba matamda puraklagani haibana chingba miyangi mafamda faunakhiba ihulsing adugi ona tainaba mawongda urakhiba asi kari maramgino haiba wahang lairakli state asida mamangi matamsingda thamkhiba president rule gi matangsida administration gi akanba activity uba fangki masina maram oiraga miyamna president rule gi mahuta popular government laiba pamnarakhibani adubu Manipur gi hojik lairiba law and order gi phibam control ngamdabagi phibam da lairakhibadagi central government na Manipur legislative assembly suspended animation thamduna PR thamlakhibani PR thamlakhibagi maru oibadi chin kuki jo na Manipur gi apunba saktam thugainaba kham thengba terrorism gi landa chathaduna miyam pak sana hatpa amadi yumkai paktakna na mai thabagi aki tujungba thodok sing control tawba ngamdaba amadi lengaklon gi thogai pak minariba BJP gi minister MLA singi marakta wakholon tinadabagi mathakta luchingba munnaba phambal lana maram oiraga central government na PR thamlakhibani state asida chahi ani fajilaglaba loikham naidana tholakhiba hatna sunabagi amadi ruling MLA singi marakta phambal lan gi wathok sing loisinabagi pandamda PR thamlakhiba tha ama henjilakle adubu hojik fawbagi oina political gi oiba phambal lan gi crisis amadi apunbagi saktamda singnariba lamhen tuhenba singi maru oiba wathok ani asigi waroishin puraknaba honabada khumang choksinba uba phangdana lairi masina maram oiraga state asida Chalairiba PR lenga asi mayak chamba amadi mamingtagi oiba PR oire hainarakhibasi matau karamna oirakhibano haibasigi maram central government gi mari leinaba luchingbasing amadi state gi governor na miyamda khangan phamthoi state asigi law and order control taunabagi namada central government na popular lenga inturaga PR thamba miyamna pamnade adubu central government ngammi haibagi mawongda nanghoraroi haibagi matagum namfuda PR thamliba adugi wahan thok leihanna balaukhotpam thokba thabaksing war footing da lokhatlu state asigi apunbagi saktam thugaina balandargli basing athuba matamda laksinduna tangdu leitaba purakna bohonagadabani loinana miyamna mikhal pangthoktuna khankhiba mihut MLA singna miyamgi lengaklon gi thogai panghanduna democracy gi mapung phaba wahan thok leihanna bohonabana central government gi luchingba singi achumba khongthang oigani center da BJP gi Narendra Modi na luchingba NDA lengak leiri loinana Manipur dasu BJP gi N Biren na luchingba chungsinna balengak leirabasu immigrant migrant chinkuki jo singi irang laksin mangam khidraga state asida assembly suspended animation PR thamlaga wathok asigi waroshin purakna bohonaragliba khongthang asida aronba political gi lalong ama leirabra haibagi chingna ningai oiba wahang leirli basi laina loba yaroi center amasung state animakta BJP gi double engine na Manipur wathok ki waroshin purokpangam khidraga matau karamna PR lengana waroshin purakani haiba thausil asimakti miyamda angakpo poknari amabu oiro PR lengana wathok asigi waroshin purakani hairiba adugi lokhatpam thokpa chaba thabaksing mating laina lokhatuna PR thambagi wahan thok leihanna bahona famthoi karigumba PR lengana wathok ki waroshin purokpangam loidaba leirabadi miyamgi lengak amu hanjil handuna waroshin puraknaba athuba thawrang lokhatlu miyamna lengakta thajaba thamlakhiba adu manghandanaba hotnabana lengak ke achumba khongthang oigani thajai Athing balok thoklei thawai mirel chahi asigi January 10 dagi thawai mirel Manipur gi thabak thoram singna thingba thamjaramba adu lokthokle haina thawai mirel gi cherol amana haidi thawai mirel gi chairman Yanremam Sakitombi gi cherol asina hai kumja 2025 ki January 10 da thokiba cherol amada thawai mirel gi thabak thongmi singda athingba thamlamba adu lokthokle makhata na mapung phaba thabak sing pangthokpa hauragani haidi aduga mathang update sidi kanglei pak ke punbu kholau digi lokacharake Ccpur dagi KNA-B de yaoba kuki Macha Seikhohao haokip Burma gi lanphamda sibagi fallen hero Tahchapp haina launaba hokre haina kanglei pak apunbu kholau update tawiri